Kuki Furuki Mio Singna Blockade chathariba Imphal Jiribam lambi ki Tatbung mapada Panduna Leiba puba Gari Singna se Rongmei Naga ki Mio Singna Imphal tamna thok-hanbada Mateng pangkhre Hiramasi matangda press na fangba pau amana hai Jiribam district nauna irang thokhiba siga iroinana Rongmei Naga gi CSO singi team amana Jiribam da hangba relief camp singda angam batengmang piba lakhe CSO gi team aduna hojik Tamenglong district ke Tausem subdivision ge manung chana leiba Tatbung ki area da pot puba Gari kaya Panduna Leiba thengnakhe hairiba truck sing ado Imphal Jiribam lambi da haukiba tang taratarete Kuki Furuki nupi Singna Blockade tawkibadagi Imphal tamna thokpangamdana leirakhibane Hiramasigi matangda Rongmei Naga Council ge mihut amana TOMTV da mobile phone ge khuthangda phongdorapagi matung inna hojik thokliba irang ase maitei amasung Kuki Furuki marakta thoklabasu khundariba ate furupta ayet apan pibadi yaroi ngasi Imphal tamna thokhankiba pot puba truck sing adu asoi angam yaudana ba Rongmei Naga Council ge mihut singna line clear ohlaba matungde ni hayeng ayuk petroleum ge product sing puba truck sing Imphal tamna thokhanaba thorang paikhatle ngasi pung 5 minute kuntra dwaida Imphal tamna chatkiba truck sing adu hojik fawbagi oina asoi angam thokpagi paw leite Imphal Jiribam lambida kanagumba amatana blockade tawdana ba council asina mamangdagi khanghanduna laklabane hojiksu aikoina lawkiba firep hong leite lambi asida blockade tawdana ba Rongmei Naga council na thamkiba wafam asigi wangmada makhatana thabak tawraklabadi madu chap chana thainagane lambi asida driver ichil inaw amata awaba tadana ba hotnagani haina mahakna makha tarakhe